Manipurda hꯧꯖꯤꯛ ꯑꯣꯏꯔꯤꯕ ꯐꯤꯕꯝꯁꯦ 60,000 ꯀꯩꯅꯣꯁꯦ ꯑꯩꯈꯣꯏ CAPF ꯂꯩꯅ another 20 companies ꯑꯃ ꯄꯨꯁꯜꯂꯛꯄ ꯍꯥꯏꯕꯁꯦ ꯄꯨꯁꯜꯂꯛꯄꯁꯦ ꯃꯁꯦ ꯁꯔꯀꯥꯔꯒꯤ ꯃꯣꯏꯒꯤ ꯑꯦꯡꯒꯜꯗꯒꯤ ꯌꯦꯡꯕꯁꯨ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯦꯡꯒꯜꯗꯒꯤ ꯁꯨꯝ ꯌꯦꯡꯉꯁꯨ ꯌꯥꯕꯖꯥꯠꯅꯤ ꯃꯔꯝꯗꯤ ꯀꯩꯅꯣ ꯀꯥꯟꯗ ꯉꯁꯥꯏꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯒ ꯑꯩꯈꯣꯏꯒ ꯂꯩꯅꯔꯤꯕ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯅ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯀꯟꯅ ꯀꯥꯞꯅꯔꯤꯕ ꯖꯒꯥꯁꯤꯡꯁꯦ ꯑꯌꯥꯝꯕꯅ ꯑꯁꯥꯝ ꯔꯥꯏꯐꯜ ꯌꯥꯝ ꯅꯛꯅ ꯂꯩꯕ ꯖꯒꯥ ꯉꯥꯛꯇꯅꯦꯕ ꯑꯗ ꯃꯁꯤꯗ ꯔꯤꯇꯥꯂꯤꯌꯦꯁꯟ ꯇꯧꯗꯕ ꯑꯗꯒꯤ ꯉꯔꯥꯡꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯕꯦꯔꯣꯕꯦꯀꯥꯗ ꯊꯣꯛꯏꯕ ꯃꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤ CRPFꯀ ꯇꯧꯅꯔꯤꯕ ꯀꯟꯐ꯭ꯔꯟꯇꯦꯁꯟ ꯑꯗꯣ ꯃꯁꯤꯗ ꯁꯔꯀꯥꯔꯅ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯁꯟ ꯇꯧꯕ ꯃꯇꯝꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥꯗ ꯂꯧ ꯎꯖꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯒꯤ ꯑꯣꯏꯕ ꯖꯒꯥꯁꯤꯡꯁꯤꯗ ꯃꯈꯣꯏꯅ ꯌꯥꯝ ꯏꯇꯠ ꯇꯠꯇꯅ ꯅꯣꯡꯃꯩ ꯀꯥꯞꯊꯔꯛꯄ ꯈꯣꯠꯊꯔꯛꯄ ꯇꯧꯕꯁꯦ ꯃꯁꯤꯗ ꯑꯦꯗꯤꯁꯅꯦꯜ ꯐꯣꯔꯁ ꯗꯔꯀꯥꯔ ꯑꯣꯏꯕ ꯍꯥꯏꯕꯗꯤ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦꯗ ꯖꯤꯔꯤ ꯂꯝꯕꯤꯗ ꯄꯤꯔꯤꯕ ꯉꯁꯥꯏꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯣꯚꯔꯁꯤ ꯃꯦꯟ ꯑꯣꯏꯅ ꯂꯝꯕꯤ ꯃꯄꯥꯟꯗ ꯄꯤꯕ ꯅꯠꯇꯦ ꯍꯥꯏꯕ ꯉꯁꯥꯏꯒꯤ ꯆꯤꯡꯒꯤ ꯃꯊꯛ ꯊꯪꯕ ꯁꯔꯨꯛ ꯑꯗꯨꯒ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯀꯣꯚꯔꯁꯦ ꯄꯤꯔꯀꯥꯟꯗ ROP ꯊꯝꯃꯒ ꯒꯥꯔꯤ ꯃꯌꯥꯝꯁꯦ ꯂꯥꯜꯍꯟꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯉꯁꯥꯏꯒꯤ ꯅꯍꯥꯟꯒꯩ ꯂꯩꯔꯝꯃꯤꯕ ꯂꯧꯕꯨꯛ ꯃꯄꯥꯟꯗ ꯂꯩꯕ ꯑꯥꯔꯃꯤꯒꯤ ꯕꯪꯀꯔꯁꯤꯡ CRPFꯀꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯁꯤꯡ ꯑꯗꯒꯤ ꯉꯁꯥꯏ ꯑꯥꯔꯃꯤꯒꯤ ꯑꯗꯒꯤ ꯃꯍꯥ ꯔꯦꯖꯤꯃꯦꯟꯒꯤ ꯗꯦꯟ ꯑꯇꯩꯒꯤ ꯑꯁꯥꯝ ꯔꯥꯏꯐꯜꯕꯨꯗꯤ ꯌꯥꯎꯗ꯭ꯔꯦ ꯃꯣꯏ ꯀꯦꯝꯞꯇ ꯂꯩꯖꯕꯅꯦ ꯑꯗꯣ ꯃꯣꯏꯒꯤ ꯁꯤꯛ ꯔꯦꯖꯤꯃꯦꯟꯒꯤ ꯀꯔꯤꯒꯤ ꯂꯩꯔꯤꯕꯁꯤꯡꯁꯤꯅ ꯉꯁꯥꯏꯒꯤ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥꯗꯨꯗ ꯁꯨꯝ ꯂꯩꯔꯒ ꯃꯊꯛ ꯊꯪꯕ ꯁꯔꯨꯛꯇꯣ ꯗꯣꯃꯤꯅꯦꯠ ꯇꯧꯕ ꯑꯦꯔꯤꯌꯥꯗꯨ ꯗꯣꯃꯤꯅꯦꯠ ꯇꯧꯔꯒ ꯃꯤꯌꯥꯝꯗ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯅꯤꯀꯣ ꯑꯩꯈꯣꯏꯒꯤ ꯂꯥꯟ ꯀꯥꯞꯄꯛꯄꯁꯦ ꯊꯤꯡꯕ ꯉꯝꯗꯕꯒꯤ ꯄꯣꯠꯁꯦ ꯁꯤꯃ ꯌꯥꯝ ꯆꯥꯎꯅ ꯎꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯃꯁꯤꯗ ꯑꯩꯅ ꯁꯨꯝ ꯈꯟꯕꯗ ꯁꯔꯀꯥꯔꯁꯤꯅ ꯇꯧꯒꯦꯅ ꯈꯜꯂꯤꯁꯦ ꯑꯩꯈꯣꯏꯒꯤ ꯖꯒꯥ ꯌꯥꯝ ꯚꯜꯅꯔꯦꯕꯜ ꯑꯣꯏꯕ ꯖꯒꯥꯁꯤꯡꯁꯤꯗ ꯈꯔ ꯆꯥꯎꯅ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯠ ꯇꯧꯕꯒꯤ ꯃꯊꯧ ꯑꯃ ꯇꯥꯏ ꯃꯔꯝꯗꯤ ꯖꯪꯒꯜꯒꯨꯝꯕ ꯂꯩꯕ ꯖꯒꯥꯁꯨ ꯑꯌꯥꯝꯕ ꯑꯣꯏꯕꯅꯤꯅꯀꯣ ꯁꯝꯅ ꯍꯥꯏꯔꯕꯗ ꯃꯤ ꯇꯥꯗꯕ ꯖꯒꯥꯒꯨꯝꯕꯗ ꯑꯌꯥꯝꯕ ꯆꯪꯁꯤꯜꯂꯛꯑꯒ ꯖꯪꯒꯜꯗꯩ ꯆꯪꯉꯛꯑꯒ ꯉꯁꯥꯏꯒꯤ ꯄꯦꯔꯤꯐꯦꯔꯤ ꯑꯦꯔꯤꯌꯥꯗ ꯂꯧ ꯎꯔꯤꯕꯁꯤꯡꯁꯤꯗ ꯀꯥꯞꯁꯤꯜꯂꯛꯄꯒꯤ ꯄꯣꯠꯁꯦ ꯂꯩꯕꯅꯤꯅ ꯃꯗꯨꯅ ꯉꯁꯥꯏꯒꯤ ꯑꯦꯗꯤꯁꯅꯦꯜ ꯐꯣꯔꯁ ꯗꯔꯀꯥꯔ ꯑꯣꯏꯕ꯭ꯔꯥ ꯑꯗꯨꯒꯤꯗꯃꯛ ꯄꯨꯔꯛꯏꯔꯥ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯑꯐꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯉꯒꯅ ꯁꯨꯃꯥꯏꯅ ꯌꯦꯡꯕ ꯌꯥꯕꯖꯥꯠꯅꯤ ꯑꯗꯣ ꯑꯅꯤꯁꯨꯕꯗ ꯑꯩꯈꯣꯏꯅ ꯈꯔ ꯃꯑꯣꯡ ꯇꯥꯗꯕ ꯃꯑꯣꯡꯗ ꯌꯦꯡꯁꯦ ꯍꯥꯏꯔꯒꯗꯤ ꯉꯁꯥꯏꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯉꯁꯥꯏꯒꯤ ꯂꯥꯟꯁꯤꯗ ꯀꯨꯀꯤꯒꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯁꯤꯒ ꯃꯣꯏꯅ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯧꯕꯁꯦ ꯑꯃꯔꯣꯝꯗꯗꯤ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯧꯕ ꯁꯨꯡꯇꯧ ꯊꯣꯛꯇꯕꯅꯤ ꯏꯚꯟ ꯄꯥꯎꯅꯦꯟꯂꯥꯜ ꯍꯣꯏ ꯑꯗꯒꯤ ꯑꯇꯩ ꯂꯩꯔꯤꯕ ꯀꯨꯀꯤꯒꯤ ꯂꯤꯗꯔꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯋꯥꯈꯜꯂꯣꯟꯗ ꯂꯩꯔꯤꯕ ꯍꯧꯖꯤꯛꯀꯤ ꯐꯣꯛꯁꯅꯒ ꯄꯟꯕꯤꯔꯛꯏꯕ ꯃꯥꯔ ꯀꯥꯡꯕꯨ ꯑꯗꯒꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯊꯥꯗꯧ ꯀꯥꯡꯕꯨꯁꯦ ꯁꯤ ꯌꯥꯎꯗꯕꯤꯗ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜ ꯅꯠꯇꯕꯁꯤꯗꯤ ꯁꯔꯀꯥꯔꯅ ꯕꯥꯏ ꯍꯨꯛ ꯑꯣꯔ ꯀ꯭ꯔꯨꯛ ꯇꯧꯔꯒ ꯃꯁꯤ NRC ꯇꯧꯗꯅ ꯑꯗꯒꯤ ꯅꯝꯈꯥꯏꯔꯒ ꯃꯁꯤꯗ ꯀꯅꯥꯅ ꯃꯤꯂꯤꯇꯦꯟꯅꯣ ꯀꯅꯥꯅ ꯏꯟꯗꯤꯖꯤꯅꯁ ꯄꯤꯄꯜꯅꯣ ꯑꯗꯨꯒ ꯃꯤꯂꯤꯇꯦꯟꯃꯛ ꯅꯠꯇꯕꯗ ꯑꯩꯈꯣꯏꯒꯤ ꯐꯤꯕꯝꯅ ꯌꯥꯗꯕꯗꯒꯤ ꯃꯅꯤꯄꯨꯔ ꯃꯅꯨꯡꯗ ꯆꯪꯉꯛꯑꯒ ꯅꯠꯇ꯭ꯔꯒ ꯅꯣꯔꯠ ꯏꯁꯇ ꯆꯪꯉꯛꯑꯒ ꯂꯩꯈ꯭ꯔꯤꯕ ꯃꯤꯁꯤꯡꯁꯦ ꯁꯔꯀꯥꯔꯅ ꯀꯔꯤ ꯁ꯭ꯇꯦꯇꯁꯇ ꯊꯝꯒꯗꯕꯅꯣ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯕ ꯐꯤꯔꯦꯞ ꯑꯃ ꯂꯧꯒꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯑꯣꯏꯕ ꯐꯣꯔꯁ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯅꯤ ꯍꯥꯏꯇꯥꯔꯦ ꯆꯨꯔꯆꯥꯟꯄꯨꯔꯗ ꯑꯣꯚꯔꯑꯣꯜ ꯑꯣꯄꯔꯦꯁꯟ ꯆꯠꯊꯕꯁꯤꯗ ꯐꯣꯔꯁ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯅꯤ ꯀꯥꯡꯄꯣꯛꯄꯤꯗ ꯆꯠꯊꯕ ꯃꯇꯝꯗ ꯐꯣꯔꯁ ꯌꯥꯝ ꯗꯔꯀꯥꯔ ꯑꯣꯏꯅꯤ ꯑꯗꯨꯅ ꯉꯔꯥꯡꯒꯤ ꯁꯔꯀꯥꯔꯒꯤ ꯗꯤꯄ꯭ꯂꯣꯏꯃꯦꯟꯒꯤ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯍꯣꯝꯅ ꯊꯥꯔꯛꯏꯕ ꯗꯤꯄ꯭ꯂꯣꯏꯃꯦꯟꯒꯤ ꯂꯤꯁꯇꯨ ꯌꯦꯡꯕ ꯃꯇꯝꯗ ꯀꯥꯡꯄꯣꯛꯄꯤꯗ ꯀꯝꯄꯅꯤ ꯃꯁꯤꯡ ꯈꯔ ꯌꯥꯎꯏ ꯑꯗꯒꯤ ꯖꯤꯔꯤꯕꯥꯝꯗ ꯊꯝꯒꯗꯕ ꯀꯝꯄꯅꯤ ꯃꯁꯤꯡ ꯈꯔ ꯌꯥꯎꯏ ꯁꯤꯅ ꯁꯔꯀꯥꯔꯒꯤ ꯁ꯭ꯇ꯭ꯔꯦꯇꯦꯖꯤꯅ ꯆꯨꯝꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯉꯁꯥꯏꯒꯤ ꯀꯥꯡꯄꯣꯛꯄꯤ ꯂꯝꯕꯤꯗ ꯍꯧꯖꯤꯛ ꯊꯣꯛꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯅꯤꯌꯔꯂꯤ 350 ꯇ꯭ꯔꯛ ꯍꯦꯟꯅ ꯁ꯭ꯇ꯭ꯔꯦꯟꯗꯦꯗ ꯑꯣꯏꯗꯅ ꯃꯤꯌꯥꯝꯗ ꯑꯋꯥꯕ ꯄꯤꯔꯤꯕꯁꯤ ꯃꯁꯤ ꯐꯥꯠꯇꯣꯛꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯗ꯭ꯔꯕꯗ 2 ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔꯒꯨꯝꯕꯒꯤ ꯖꯒꯥꯗꯤ ꯀꯩ ꯍꯥꯏꯅꯤ ꯑꯦꯔꯤꯌꯥ ꯗꯣꯃꯤꯅꯦꯠ ꯇꯧꯊꯣꯛꯄ ꯑꯃ ꯗꯔꯀꯥꯔ ꯑꯣꯏ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤ ꯐ꯭ꯔꯤ ꯐ꯭ꯂꯣꯗ ꯆꯠꯍꯟꯅꯕ ꯑꯗꯨ ꯇꯧꯅꯕ ꯍꯣꯠꯅꯕ ꯑꯣꯏꯔꯒꯗꯤ ꯌꯥꯝ ꯐꯩ ꯑꯗꯨꯕꯨ ꯍꯣꯏ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯑꯐꯕ ꯇꯧꯔꯛꯄꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯐꯝ ꯊꯣꯛꯏ ꯑꯩꯈꯣꯏꯅ ꯃꯤꯌꯥꯝꯅ ꯂꯥꯡꯗꯅ ꯁꯥꯎꯗꯅ ꯉꯥꯡꯗꯅ ꯑꯗꯒꯤ ꯑꯦꯖꯤꯇꯦꯁꯟ ꯃꯌꯥꯝ ꯂꯩꯔꯤꯁꯦ ꯁꯔꯀꯥꯔꯅ ꯀꯔꯤꯒꯨꯝꯕ ꯃꯊꯧ ꯃꯇꯤꯛ ꯆꯥꯅ ꯇꯧꯔꯒꯗꯤ ꯑꯦꯖꯤꯇꯦꯁꯟ ꯇꯧꯕꯒꯤ ꯃꯊꯧ ꯁꯨꯡꯇꯥ ꯇꯥꯗꯦ ꯍꯥꯏꯕꯁꯦ ꯑꯍꯥꯟꯕꯩꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯃꯤꯂꯤꯇꯦꯟꯁꯤꯡꯁꯦ ꯅꯍꯥꯟꯒꯤ ꯑꯁꯤꯕ ꯗ꯭ꯔꯦꯁ ꯌꯨꯅꯤꯐꯣꯔꯝꯗꯣ ꯐꯪꯉꯕꯅꯤꯅ ꯃꯣꯏꯗꯒꯤ ꯗꯣꯀꯨꯃꯦꯟ ꯈꯔꯗꯤ ꯐꯪꯉꯝꯃꯅꯦꯕꯀꯣ ꯗꯣꯀꯨꯃꯦꯟꯁꯨ ꯐꯪꯉꯝꯃꯅꯤ ꯑꯗꯨꯒ ꯃꯈꯣꯏꯁꯦ ꯀꯅꯥꯒꯤ ꯒ꯭ꯔꯨꯞꯅꯣ KRA KNF ꯀꯅꯥꯅ ꯏꯒꯅꯥꯏꯠ ꯇꯧꯔꯛꯏꯅꯣ ꯍꯥꯏꯕꯗꯨ ꯈꯪꯉꯝꯃꯅꯦꯕ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯁꯔꯀꯥꯔꯒꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯁꯤꯅ ꯇꯧꯒꯦ ꯈꯟꯈꯤ ꯇꯥꯔꯗꯤ ꯃꯤ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯍꯥꯏꯕꯁꯤꯗꯤ ꯃꯣꯏꯒꯤ ꯄꯥꯔꯇꯤꯒꯤ ꯃꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯉꯁꯥꯏꯒꯤ ꯀꯅꯥꯒꯤ ꯒ꯭ꯔꯨꯞꯅꯣ ꯍꯥꯏꯗꯣ ꯈꯪꯗꯣꯛꯑꯒ ꯃꯗꯨꯒꯤ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯗꯣ ꯂꯣꯏꯅꯃꯛ ꯐꯥꯒꯠꯄꯗ ꯉꯁꯥꯏꯒꯤ ꯏꯚꯟ ꯃꯣꯏꯒꯤ ꯂꯤꯗꯔꯗꯨꯐꯥꯎꯗ ꯀꯩꯅꯣꯅ ꯒꯚꯔꯟꯃꯦꯟꯠꯅ ꯗꯔꯀꯥꯔ ꯇꯧꯒꯦ ꯈꯜꯂꯒꯗꯤ ꯐꯥꯔꯒ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛ ꯀꯅꯥ ꯀꯥꯏ ꯂꯩꯔꯤꯅꯣ ꯂꯣꯏ ꯈꯪꯉꯤꯕꯅꯦ ꯁꯔꯀꯥꯔꯅ ꯂꯣꯏ ꯈꯪꯕꯅꯤ ꯑꯗꯣ ꯈꯪꯕꯅꯤꯅ ꯃꯗꯨꯗꯨ ꯐꯠ ꯂꯥꯎ ꯐꯥꯔꯒ ꯑꯗꯨꯝ ꯅꯣꯏ ꯊꯥꯗꯣꯛꯑꯣ ꯅꯠꯇ ꯇꯥꯔꯗꯤ ꯀꯩꯅꯣ ꯅꯣꯏ ꯃꯊꯛꯇ ꯇꯧꯅꯤ ꯑꯗꯨ ꯇꯧꯅꯤꯅ ꯍꯥꯏꯕꯒꯤ ꯔꯨꯝꯗꯨꯃ ꯁꯨꯡꯎ ꯎꯗ꯭ꯔꯦꯕꯀꯣ ꯁꯤꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯤ ꯅꯅꯦ ꯑꯩꯈꯣꯏꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯌꯦꯡꯕ ꯌꯥꯔꯤꯁꯦ
ꯑꯩꯈꯣꯏꯒꯤ ꯇꯦꯛꯅꯣꯂꯣꯖꯤꯀꯦꯜ ꯀꯩꯅꯣꯁꯦ ꯋꯥꯔꯐꯦꯌꯔꯁꯦ ꯇꯦꯛꯅꯣꯂꯣꯖꯤꯁꯦ ꯌꯥꯝ ꯑꯦꯗꯚꯥꯟꯁ ꯑꯣꯏꯔꯕꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯥꯏꯕꯔꯒꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯐꯥꯎ ꯇꯣꯉꯥꯟꯅ ꯂꯩꯔꯤꯕꯅꯤ ꯑꯗꯒꯤ ꯁꯥꯏꯕꯔ ꯀ꯭ꯔꯥꯏꯝꯁꯤ ꯊꯤꯡꯅꯕ ꯍꯣꯠꯅꯕꯗ ꯃꯥꯒꯤ ꯁꯦꯛꯁꯟ ꯇꯣꯉꯥꯟ ꯂꯩ ꯇ꯭ꯔꯦꯅꯤꯡ ꯆꯠꯅꯗꯅ ꯄꯨꯂꯤꯁ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯂꯣꯒꯤ ꯑꯦꯖꯦꯟꯁꯤꯁꯤꯡꯁꯤꯒꯤ ꯑꯣꯏꯕ ꯑꯈꯟꯅꯕ ꯇ꯭ꯔꯦꯅꯤꯡꯒ ꯇꯧꯗꯅ ꯃꯌꯥꯝꯁꯦ ꯂꯣꯏꯅ ꯄ꯭ꯔꯤꯄꯦꯌꯔꯅꯦꯁꯁꯦ ꯁꯥꯏꯕꯔ ꯄ꯭ꯔꯤꯄꯦꯌꯔꯅꯦꯁꯁꯦ ꯂꯩꯔꯤꯅꯦꯕ ꯏꯚꯟ ꯑꯃꯤꯠ ꯁꯥꯍꯅ ꯑꯃꯤꯠ ꯁꯥꯍ ꯍꯣꯏꯅ ꯑꯣꯅꯔꯦꯕꯜ ꯍꯣꯝ ꯃꯤꯅꯤꯁꯇꯔꯅ ꯃꯃꯥꯡꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯁꯥꯏꯕꯔꯒꯤ ꯃꯇꯥꯡꯁꯤꯗ ꯁꯥꯏꯕꯔ ꯋꯥꯔꯁꯤꯒꯤ ꯃꯇꯥꯡꯗ ꯇꯧꯕ ꯀꯥꯟꯗ ꯁꯥꯏꯕꯔꯒꯤ ꯕ꯭ꯂꯣꯛ ꯑꯃ ꯄꯨꯔꯥ ꯂꯤꯡꯈꯠꯀꯅꯤꯅ ꯏꯟꯗꯤꯌꯥꯗ ꯃꯥꯅ ꯍꯥꯏꯈꯤꯕꯐꯥꯎ ꯂꯩꯌꯦꯕ ꯑꯗ ꯑꯩꯈꯣꯏꯒꯤꯁꯤꯗ ꯐꯦꯁꯕꯨꯛꯇ ꯀꯩꯗ ꯚꯥꯏꯔꯦꯜ ꯑꯣꯏꯔꯛꯏꯕ ꯏꯔꯥꯏ ꯂꯥꯏꯅ ꯐꯥꯕ ꯌꯥꯕ ꯀꯗꯥꯏꯗꯒꯤ ꯊꯣꯛꯂꯛꯄ ꯗꯣꯀꯨꯃꯦꯟꯅꯣ ꯀꯔꯤꯅꯣꯅ ꯇꯧꯕ ꯌꯥꯕꯁꯤ ꯃꯁꯤꯗ ꯌꯥꯝꯅ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯂꯧꯕꯤꯗꯕꯁꯦ ꯁꯤ ꯂꯩꯉꯥꯛꯁꯤꯅ ꯇꯧꯔꯤꯕ ꯃꯑꯣꯡꯁꯤꯅ ꯃꯤꯌꯥꯝꯒꯤ ꯑꯦꯖꯤꯇꯦꯁꯟ ꯃꯤꯌꯥꯝꯗ ꯄꯦꯟꯗꯕꯁꯦ ꯀꯥꯝ ꯍꯦꯟꯅ ꯋꯥꯡꯈꯠꯂꯛꯀꯗꯕꯒꯤ ꯃꯃꯤ ꯑꯃ ꯃꯁꯤ ꯈꯪꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯑꯩ ꯋꯥꯈꯜꯗ ꯏꯟꯇꯦꯂꯤꯖꯦꯟꯁ ꯁꯣꯔꯁꯁꯤꯡꯅꯁꯨ ꯃꯁꯤ ꯇꯧꯗ꯭ꯔꯒꯗꯤ ꯕꯦꯔꯥ ꯂꯩꯅꯤ ꯍꯥꯏꯕꯁꯦ ꯈꯜꯂꯝꯃꯗꯧ ꯃꯥꯜꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯐꯥꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯔꯛꯇ ꯌꯥꯝ ꯄꯤꯛꯄ ꯑꯉꯥꯡ ꯃꯆꯥ ꯃꯆꯥ ꯉꯁꯥꯏꯒꯤ ꯆꯍꯤ 2.5 ꯁꯨꯕ ꯑꯗꯒꯤ ꯃꯔꯣꯟ ꯐꯥꯎ ꯐꯖꯅ ꯊꯣꯛꯇ꯭ꯔꯤꯕ ꯌꯥꯎꯔꯤꯕꯁꯦ ꯁꯤꯗꯤ ꯃꯣꯏꯅ ꯍ꯭ꯌꯨꯃꯦꯅꯤꯇꯦꯔꯤꯌꯟ ꯒ꯭ꯔꯥꯎꯟꯗ ꯃꯣꯏꯅ ꯇꯧꯅꯤꯡꯕ ꯅꯦꯒꯣꯁꯤꯌꯦꯁꯟꯗꯨ ꯑꯣꯄꯟ ꯇꯧꯊꯣꯔꯛꯄꯗ ꯃꯇꯝ ꯆꯥꯅ ꯑꯣꯄꯟ ꯇꯧꯊꯣꯔꯛꯄꯗ ꯌꯥꯝ ꯐꯅꯤ ꯅꯠꯇ꯭ꯔꯗꯤ ꯃꯁꯤ ꯅꯠꯇꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝꯃꯒꯗꯤ ꯍꯌꯦꯡ ꯉꯁꯥꯏꯒꯤ ꯐꯨꯔꯨꯞ ꯃꯁꯦꯟꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯃꯥꯟꯕ ꯑꯃ ꯌꯥꯎꯔꯛꯄꯁꯤ ꯁꯤꯒꯤ ꯉꯁꯥꯏꯒꯤ ꯏꯆꯝ ꯆꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯗꯤꯃꯥꯟ ꯅꯠꯇꯕ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯧꯑꯣꯡꯁꯦ ꯁꯨꯝ ꯆꯠꯊꯔꯛ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯂꯃꯟ ꯁꯤꯡꯅꯔꯛꯄꯗ ꯍꯌꯦꯡ ꯑꯐꯪ ꯑꯐꯪꯕ ꯀꯛꯊꯠꯅꯕꯒꯤ ꯇꯥꯔꯒꯦꯠ ꯑꯃ ꯇꯧꯅꯔꯛꯄ ꯇꯥꯔꯒꯗꯤ ꯃꯁꯤ ꯌꯥꯝ ꯐꯖꯗꯕ ꯄꯣꯠ ꯑꯣꯏꯅꯤ ꯑꯗꯣ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯁꯤꯡꯁꯤꯅ ꯐꯅꯌꯥꯝꯅ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯒꯤ ꯋꯥꯈꯜꯂꯣꯟꯗ ꯈꯟꯕ ꯇꯥꯔꯒꯁꯨ ꯇꯧꯔꯛꯏꯕ ꯊꯕꯛ ꯃꯌꯥꯝꯗꯨꯅ ꯇꯨꯡ ꯀꯣꯏꯅ ꯅꯤꯡꯁꯤꯡꯕ ꯌꯥꯕ ꯈꯤꯇꯪ ꯇꯧꯕꯗ ꯍꯌꯦꯡ ꯍꯪꯒꯠꯅꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯊꯧꯑꯣꯡ ꯆꯠꯊꯔꯛꯑꯒꯗꯤ ꯃꯗꯨ ꯍꯌꯦꯡ ꯂꯩꯃꯤꯟꯅꯕꯗ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕ ꯄꯣꯠ ꯑꯃ ꯑꯣꯏꯔꯛꯀꯗ꯭ꯔꯥ ꯃꯁꯤꯅꯤ ꯃꯣꯏꯅ ꯄꯥꯝꯃꯤꯁꯤꯁꯨ ꯍꯥꯏꯇꯥꯔꯦꯀꯣ ꯃꯣꯏꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯒꯤ ꯗꯤꯃꯥꯟ ꯑꯃ ꯀꯟꯅ ꯆꯠꯊꯔꯤꯁꯤꯁꯨ ꯁꯤꯅꯦꯕ ꯑꯗ ꯉꯁꯥꯏꯒꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯅ MLA 10ꯁꯤ ꯃꯣꯏꯗ ꯀꯧꯔꯒ ꯃꯣꯏꯒꯤ ꯑꯣꯏꯕ ꯁꯣꯔꯁꯇꯒꯤ ꯁꯤꯒꯤꯁꯤꯡꯁꯦ ꯊꯥꯗꯣꯛꯅꯕ ꯇꯧ ꯑꯗꯨꯒ ꯁꯤꯒꯨꯝꯕ ꯊꯕꯛꯁꯦ ꯇꯦꯔꯣꯔꯤꯖꯝꯒꯤ ꯊꯧꯑꯣꯡ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯒꯤ ꯆꯥꯔꯇꯔ ꯀꯌꯥꯅ ꯌꯥꯗꯕ ꯑꯗꯒꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯂꯤ ꯆꯠꯅꯗꯕ ꯑꯗꯩ ꯃꯅꯤꯄꯨꯔ ꯑꯁꯤꯗꯤ ꯀꯩꯅꯣꯅꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯅꯠꯇꯦ ꯂꯥꯟ ꯊꯦꯡꯅꯔꯤꯕ ꯍꯥꯏꯕꯗꯤ ꯂꯤꯕꯔꯦꯇꯦꯗ ꯖꯣꯟ ꯅꯠꯇꯦ ꯃꯁꯤ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯈꯥꯗ ꯂꯩꯕ ꯂꯝ ꯑꯃꯅꯤ ꯑꯗꯨꯅ ꯃꯁꯤꯗ ꯐꯥꯈꯤꯕ ꯃꯤꯁꯤꯡꯁꯦ ꯏꯟꯗꯤꯌా ꯒꯣꯔꯃꯦꯟꯠꯁꯤꯅ ꯔꯦꯁꯀ꯭ꯌꯨ ꯇꯧꯕ ꯉꯝꯗꯕꯁꯦ ꯀꯔꯤꯒꯤꯁꯨ ꯔꯦꯁꯀ꯭ꯌꯨ ꯇꯧꯗꯣꯏꯅꯣ ꯐꯥꯔꯤꯕ ꯀꯥꯡꯕꯨꯗꯣ ꯃꯗꯨꯗ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯂꯩꯔꯤꯕ ꯀ꯭ꯔꯥꯏꯝꯁꯤꯡꯗꯣ ꯐꯖꯅ ꯀ꯭ꯔꯥꯏꯝ ꯇꯧꯔꯤꯕ ꯃꯤꯁꯤꯡꯗꯨꯗ ꯃꯣꯏꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯉꯝꯗꯕꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯑꯗꯨꯒ ꯃꯤꯌꯥꯝꯅ ꯁꯔꯀꯥꯔꯁꯤꯕꯨ ꯊꯥꯖꯕ ꯍꯦꯟꯅ ꯂꯩꯔꯣꯏꯗꯕ ꯑꯗꯨꯒꯨꯝꯕ ꯐꯤꯕꯝꯅꯦ ꯍꯥꯏꯕꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ ꯇꯣꯉꯥꯟꯕ ꯂꯥꯏꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯁ ꯍꯥꯏꯇꯥꯔꯦꯀꯣ ꯑꯩꯈꯣꯏ ꯍꯣꯏ ꯃꯌꯥꯝꯅ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯃꯌꯥꯝ ꯄꯨꯟꯁꯤꯜꯂꯣ ꯈꯣꯠꯆꯜꯂꯣꯅ ꯀꯟꯅ ꯍꯥꯏꯅꯩꯀꯣ ꯑꯗꯨꯕꯨꯀꯣ ꯉꯁꯥꯏꯒꯤ ꯀꯃꯥꯏꯅ ꯂꯩꯒꯦ ꯍꯥꯏꯔ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯑꯦꯕ꯭ꯔꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯒꯤ ꯑꯦꯖꯦꯟꯗꯥꯁꯦ ꯑꯃꯈꯛꯇꯅꯦ ꯃꯅꯤꯄꯨꯔ ꯀꯟꯕ ꯍꯥꯏꯕꯁꯦ ꯁꯤꯁꯤꯅ ꯑꯦꯖꯦꯟꯗꯥ ꯑꯃꯅꯤ ꯋꯥꯟ ꯑꯦꯖꯦꯟꯗꯥꯅꯦ ꯑꯩꯈꯣꯏꯅ ꯆꯠꯅꯔꯤꯁꯦꯀꯣ ꯇꯣꯉꯥꯟꯕ ꯃꯃꯤꯡꯗ ꯇꯣꯉꯥꯟꯕ ꯃꯆꯨꯗ ꯆꯠꯄꯩ ꯋꯥꯅꯤ ꯊꯕꯛꯇꯣ ꯇꯣꯉꯥꯟꯕ ꯑꯦꯡꯒꯜꯗꯒꯤ ꯇꯧꯔꯛꯄ ꯋꯥꯅꯤ ꯑꯗꯨꯕꯨ ꯇꯧꯕꯇꯕꯨ ꯑꯦꯟড ꯑꯣꯐ ꯗ ꯗꯦꯗꯤ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯑꯄꯨꯟꯕ ꯃꯅꯤꯄꯨꯔꯁꯤꯒꯤ ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕꯁꯤꯒ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯕ ꯌꯥꯕ ꯑꯗꯨꯒꯨꯝꯕ ꯑꯦꯟꯚꯥꯏꯔꯟꯃꯦꯟꯠ ꯑꯃ ꯄꯨꯔꯛꯅꯕ ꯊꯕꯛ ꯁ꯭ꯇꯦꯞꯁꯤꯡꯗꯣ ꯂꯧꯈꯠꯄꯗꯨꯅꯦꯕꯀꯣ ꯑꯗꯣ ꯉꯁꯥꯏꯒꯤ ꯍꯧꯖꯤꯛꯁꯦ ꯀꯃꯥꯏꯅ ꯇꯧꯒꯦꯗ ꯍꯧꯖꯤꯛꯀꯤ ꯐꯥꯔꯤꯕ ꯃꯤꯁꯤꯡꯁꯦ ꯀꯩꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛꯁꯦ ꯊꯣꯛꯇꯕꯗꯤ ꯑꯣꯏꯁꯅꯨꯀꯣ ꯀꯔꯤꯒꯨꯝꯕ ꯊꯣꯛꯑꯒꯗꯤ ꯌꯥꯝ ꯐꯤꯕꯝ ꯇꯥꯗꯕ ꯃꯑꯣꯡ ꯑꯃ ꯂꯥꯛꯀꯅꯤ ꯃꯅꯤꯄꯨꯔꯗ ꯃꯔꯝꯗꯤ ꯀꯩꯒꯤꯅꯣ ꯍꯥꯏꯀꯥꯟꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝꯁꯤꯗ ꯍꯥꯏꯋꯦ 2-3ꯁꯦ ꯂꯣꯏꯅ ꯕ꯭ꯂꯣꯛ ꯇꯧꯁꯟꯕ ꯀꯝꯃꯨꯅꯤꯇꯤ ꯂꯦꯚꯦꯜꯗ ꯁꯔꯀꯥꯔꯗ ꯊꯕꯛ ꯂꯧꯈꯠꯂꯣꯅ ꯍꯥꯏꯔꯕ ꯃꯇꯨꯡ ꯁꯔꯀꯥꯔꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯂꯤꯕ ꯃꯤꯁꯤꯡꯗꯣ ꯐꯥꯔꯕ ꯐꯥꯎꯗ ꯀꯝꯃꯨꯅꯤꯇꯤ ꯂꯦꯚꯦꯜꯗ ꯂꯥꯜꯂꯦ ꯍꯥꯏꯌꯨ ꯀꯥꯏꯅ ꯇꯧꯔꯛꯄꯁꯦ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤꯀꯣ ꯃꯅꯤꯄꯨꯔꯗ ꯍꯤꯡꯉꯤꯕ ꯃꯤꯌꯥꯝꯁꯤꯕꯨ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯑꯃꯈꯛꯀꯤ ꯃꯈꯨꯠꯇ ꯇꯥꯍꯟꯕ ꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯍꯥꯏꯅꯕꯗ ꯇꯥꯟꯅꯗꯕ ꯗꯤꯁꯤꯒ ꯅꯦꯒꯣꯁꯤꯌꯦꯁꯟ ꯇꯧꯕꯗꯒ ꯌꯥꯝꯅ ꯃꯨꯛꯇꯅ ꯂꯩꯈꯤꯕ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯑꯗꯒꯤ ꯉꯁꯥꯏ ꯄꯥꯎ ꯑꯃꯗꯁꯨ ꯌꯥꯎꯔꯤꯗꯣ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ ꯅꯥꯒꯥꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡ ꯁꯣꯛꯂꯛꯄꯗ ꯊꯦꯡꯉꯛꯄ ꯃꯇꯝꯗ ꯈꯨꯠ ꯍꯟꯅꯕꯒꯨꯝꯕ ꯑꯗꯒꯤ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯇꯧꯕꯗ ꯑꯇꯣꯞꯄ ꯀꯝꯃꯨꯅꯤꯇꯤ ꯁꯣꯛꯈ꯭ꯔꯗꯤ ꯑꯗꯨ ꯗꯥꯏ ꯂꯧꯔꯣꯏ ꯀꯥꯏꯅꯒ ꯍꯥꯏꯔꯛꯄ ꯁꯤꯒꯨꯝꯕ ꯐꯖꯗꯕ ꯍꯥꯏꯇꯥꯔꯦꯀꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯁꯤꯅ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯃꯤꯌꯥꯝꯒꯤ ꯏꯍꯧꯁꯤꯒꯤ ꯃꯔꯛꯇ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯁꯤꯅ ꯕ꯭ꯔꯤꯖꯤꯡ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯑꯅꯤꯒꯤ ꯒꯦꯞꯁꯦ ꯐꯤꯜ ꯇꯧꯔꯀꯥꯟꯗ ꯏꯔꯥꯡꯁꯦ ꯂꯣꯏꯁꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯃꯗꯨꯅꯦ ꯑꯩꯈꯣꯏꯅ ꯃꯩꯇꯩꯁꯤꯡꯅ 1990ꯒꯤ ꯃꯇꯝꯗ ꯃꯃꯥꯡꯗ ꯅꯥꯒꯥ ꯀꯨꯀꯤꯒꯤ ꯂꯥꯟꯗ ꯑꯩꯈꯣꯏꯅ ꯇꯧꯈꯤꯕ ꯊꯕꯛꯇꯣ ꯑꯗꯨꯅꯦꯕ ꯑꯩꯈꯣꯏꯅ ꯀꯨꯀꯤꯗꯣ ꯀꯜꯂꯒ ꯊꯝꯃꯒ ꯉꯁꯥꯏꯒꯤ ꯅꯥꯒꯥꯁꯤꯡꯗ ꯅꯣꯏ ꯇꯧꯅꯨꯅ ꯍꯥꯏꯔꯨꯕꯩ ꯋꯥꯁꯨ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕꯅꯤ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕ ꯊꯧꯑꯣꯡꯁꯦ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯑꯥꯏꯗꯤꯌꯥ ꯑꯣꯐ ꯃꯅꯤꯄꯨꯔꯗ ꯆꯠꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯕꯅꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯀꯟꯗꯤꯁꯟꯁꯤꯅ ꯃꯩꯇꯩꯁꯤ ꯉꯁꯥꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯃꯌꯥꯏꯗ ꯂꯩꯕ ꯑꯩꯈꯣꯏꯁꯤ ꯉꯁꯥꯏꯒꯤ ꯅꯥꯀꯟ ꯃꯔꯤꯗꯒꯤ ꯆꯞꯁꯜꯂꯒ ꯊꯝꯃꯒ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯀꯤ ꯂꯣꯒꯁꯦ ꯀꯩꯁꯨ ꯂꯩꯇꯅꯒ ꯈꯟꯕꯤꯕ ꯑꯗꯨꯒ ꯀꯁꯇꯃꯔꯤ ꯂꯣꯅꯒ ꯍꯦꯟꯅ ꯂꯨꯕ ꯍꯤꯡꯃꯤꯟꯅꯕꯒꯤ ꯃꯑꯣꯡꯁꯦ ꯌꯥꯝꯅ ꯇꯣꯞ ꯇꯣꯞꯄ ꯇꯣꯉꯥꯟꯕ ꯑꯃ ꯍꯥꯏꯇꯥꯔꯦꯀꯣ ꯁꯛꯀꯝ ꯇꯧꯍꯟꯅꯕ ꯀꯟꯅ ꯍꯣꯠꯅꯕꯁꯦ ꯃꯥꯏꯀꯩ ꯃꯔꯤꯗꯒꯤꯀꯣ
ꯁꯤꯒꯤ ꯄꯣꯖꯤꯁꯟꯁꯤꯒ ꯍꯧꯖꯤꯛꯀꯤ ꯑꯉꯥꯡꯁꯤꯡꯗꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯏꯇꯩꯃꯁꯤꯡ ꯑꯗꯩ ꯏꯆꯦꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯏꯅꯥꯎꯁꯤꯡꯗꯣ ꯀꯩꯒꯨꯝꯕ ꯐꯠꯇꯕ ꯊꯧꯗꯣꯛ ꯊꯣꯛ ꯇꯥꯔꯗꯤ ꯃꯗꯨꯒꯤ ꯔꯤꯌꯦꯛꯁꯟꯗꯣ ꯌꯥꯝ ꯐꯖꯔꯣꯏ ꯑꯗꯨꯅ ꯁꯔꯀꯥꯔꯅ ꯒꯣꯔꯃꯦꯟꯁꯤꯅ ꯌꯥꯝ ꯊꯨꯅ ꯁ꯭ꯇꯦꯞ ꯂꯧꯈꯠꯂꯒ ꯉꯁꯥꯏꯒꯤ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯕ ꯁꯤ ꯑꯦꯁ ꯑꯣꯁꯤꯡ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯑꯣꯏꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯅꯁꯨ ꯃꯁꯤꯒꯤ ꯑꯣꯏꯕ ꯇꯣꯞ ꯇꯣꯞꯄ ꯑꯄꯤꯜ ꯅꯠꯇ꯭ꯔꯒ ꯃꯣꯏꯒꯤ ꯊ꯭ꯔꯨꯗ ꯄꯥꯎ ꯐꯥꯎꯅꯕ ꯉꯝꯃꯒꯗꯤ ꯄꯥꯎ ꯐꯥꯎꯗꯣꯛꯅꯔꯒ ꯃꯁꯤꯒꯨꯝꯕꯁꯦ ꯇꯧꯍꯟꯗꯕꯅ ꯍꯦꯟꯅ ꯐꯩ ꯅꯠꯇ꯭ꯔꯗꯤ ꯀꯣꯀꯣꯃꯤꯅꯁꯨ ꯂꯥꯎꯊꯣꯛꯑ ꯂꯩꯔꯦ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯃꯌꯥꯝ ꯑꯃꯅ ꯉꯥꯏꯗꯅ ꯂꯩꯔꯤꯅꯦꯕ ꯁꯤꯒꯤ ꯔꯤꯖꯜꯠꯁꯦ ꯀꯔꯤ ꯊꯣꯛꯂꯛꯀꯦ ꯌꯦꯡꯁꯦꯅꯀꯣ ꯑꯗꯨꯒꯤ ꯔꯤꯖꯜꯇꯣ ꯌꯥꯝ ꯐꯖꯗꯕ ꯃꯑꯣꯡꯗ ꯂꯥꯛꯄ ꯇꯥꯔꯒꯗꯤ ꯃꯗꯨꯒꯤ ꯏꯍꯧꯗꯣ ꯄꯣꯁ ꯇꯥꯗꯕ ꯃꯑꯣꯡ ꯃꯔꯤꯟ ꯇꯥꯗꯕ ꯏꯍꯧ ꯑꯃ ꯁꯣꯏꯗꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯁꯨꯃꯥꯏꯅ ꯊꯝꯖꯒꯦ